ꯉꯁꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯂꯣꯟ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯕꯨ ꯂꯋꯥꯏ ꯃꯆꯥ ꯅꯣꯏꯅꯗꯤ ꯅꯁꯥꯒꯤ ꯂꯣꯟ ꯅꯠꯇꯅ ꯂꯣꯟ ꯑꯇꯩ ꯈꯪꯗ꯭ꯔꯕꯅꯤꯅ ꯅꯣꯏ ꯊꯣꯛꯏ ꯂꯣꯟꯁꯦ ꯑꯃꯨꯛ ꯁꯤꯖꯤꯟꯅ ꯇꯥꯔꯦꯀꯣ ꯑꯗꯣ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯅꯪꯅ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯒꯦ ꯈꯟꯗꯗꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯒꯦ ꯈꯟꯗꯅ ꯅꯪꯅ ꯀꯨꯀꯤ ꯋꯥ ꯉꯥꯡꯉꯛꯑꯕꯅꯤ나 ꯉꯁꯤꯁꯨ ꯑꯩ ꯈꯔ ꯉꯥꯡ ꯇꯥꯔꯦ ꯅꯪ ꯃꯨꯟꯅ ꯇꯥꯔꯛꯎꯀꯣ ꯅꯪꯅ ꯀꯨꯀꯤ ꯑꯩꯈꯣꯏꯁꯦ ꯅꯟ ꯏꯟꯗꯤꯖꯤꯅꯁꯅꯤ ꯍꯥꯏꯌꯦ ꯑꯗꯨꯝ ꯅꯪ ꯅꯁꯥꯅ ꯅꯪꯕꯨ ꯅꯁꯥꯕꯨ ꯏꯟꯗꯤꯖꯤꯅꯁꯅꯤ ꯍꯥꯏꯔꯗꯤ ꯀꯩꯅꯣꯕꯤꯅ ꯅꯣꯏ ꯅꯄꯥꯒꯤ ꯏꯝꯐꯥꯜ ꯅꯠꯇꯅ ꯅꯪ ꯑꯇꯩ ꯀꯥꯏꯗ ꯄꯥꯟꯕ ꯉꯝꯒꯦꯕ ꯗꯨꯅꯤꯌꯥ ꯑꯇꯩ ꯀꯥꯏꯗ ꯅꯪ ꯄꯥꯟꯕ ꯉꯝꯒꯦꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯃ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯅꯠꯇꯅ ꯅꯪ ꯄꯥꯟꯕ ꯉꯝꯕ꯭ꯔꯥ ꯍꯥ ꯑꯗꯨꯗꯒꯤ ꯅꯪꯅ ꯀꯨꯀꯤꯁꯦ ꯏꯂꯤꯒꯜ ꯏꯃꯤꯒ꯭ꯔꯦꯟꯅꯤ ꯏꯂꯤꯒꯜ ꯏꯃꯤꯒ꯭ꯔꯦꯟꯅꯤ ꯅꯪ ꯅꯁꯥꯃꯛꯅ introduce ꯇꯧꯖꯔꯒ ꯑꯩ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯅꯦꯅ ꯅꯪ introduce ꯇꯧꯏꯀꯣ ꯅꯁꯥꯃꯛꯅ ꯑꯗꯨꯗꯨꯒ ꯅꯪꯅ ꯅꯣꯏꯁꯦ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯪꯅ ꯅꯁꯥꯅ introduce ꯇꯧꯔꯛꯑꯗꯤ ꯅꯣꯏ ꯑꯣꯏꯅ ꯏꯃꯤꯒ꯭ꯔꯦꯟ ꯑꯣꯏꯗ꯭ꯔꯥꯕ ꯏꯂꯤꯒꯜ ꯏꯃꯤꯒ꯭ꯔꯦꯟ ꯀꯧꯏꯁꯦ ꯅꯣꯏ ꯑꯣꯏꯅ ꯑꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯀꯨꯀꯤꯂꯦꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯝ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯏꯂꯤꯒꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯀꯧꯕ ꯊꯣꯛꯇꯦ ꯈꯪꯕ꯭ꯔꯥ ꯅꯁꯥꯅ ꯈꯪꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯀꯧꯔꯛꯑꯗꯤ ꯅꯪ ꯑꯩ ꯀꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯅꯪ ꯁꯛꯇꯥꯅꯤ ꯀꯥꯏꯅ ꯂꯦꯟ ꯃꯥꯐꯤꯌꯥ ꯀꯥꯏꯅ ꯅꯪꯅ ꯂꯦꯟ ꯃꯥꯐꯤꯌꯥ ꯀꯥꯏꯅ ꯍꯥꯏꯗꯣ ꯅꯪ ꯀꯩ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯅꯁꯥꯅ ꯃꯨꯟꯅ ꯈꯟꯗꯧꯅꯤ ꯂꯦꯟ ꯃꯥꯐꯤꯌꯥ ꯀꯥꯏꯅ ꯅꯣꯏꯅꯅꯦ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯔꯟ ꯅꯣꯏ ꯅꯄꯥꯒꯤ ꯁꯤꯀꯤ ꯌꯥꯎꯗꯦ ꯏꯁꯥꯒꯤ ꯏꯔꯟꯗ ꯂꯩꯔꯤꯕ ꯈꯪꯕ꯭ꯔꯥ ꯅꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯝ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯏꯁꯥꯒꯤ ꯏꯔꯟꯗ ꯆꯦ ꯆꯥꯡ ꯁꯨꯅ ꯂꯣꯏꯅ ꯗꯣꯀꯨꯃꯦꯟ ꯁꯨꯅ ꯔꯨꯜꯒꯤ ꯑꯗꯨꯒ ꯂꯣꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯦ ꯆꯥꯡ ꯁꯨꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯂꯩꯈꯤꯕ ꯏꯔꯟ ꯃꯌꯥꯝꯗꯣ ꯅꯣꯏꯅ ꯃꯨꯜꯂ ꯃꯩ ꯊꯥꯗꯣꯛꯑꯒꯅꯦ ꯅꯣꯏꯒꯤ ꯀꯂꯛ ꯈꯥꯃꯟ ꯆꯥꯎꯒꯤ ꯊꯃꯣꯏꯗ ꯃꯩ ꯊꯥꯗꯣꯛꯑ ꯃꯨꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅꯅꯦ ꯂꯦꯟ ꯃꯥꯐꯤꯌꯥ ꯅꯣꯏ ꯑꯣꯏꯅ ꯂꯦꯟ ꯃꯥꯐꯤꯌꯥ ꯀꯧꯏ ꯈꯪꯕ꯭ꯔꯥ ꯅꯣꯏꯒꯤ ꯀꯂꯛ ꯈꯥꯃꯟ ꯆꯥꯎꯒꯤ ꯊꯃꯣꯏꯗꯨꯗ ꯅꯣꯏꯅ ꯃꯨꯟꯈꯤꯕ ꯂꯝ ꯃꯌꯥꯝꯗꯣ ꯉꯁꯤ ꯐꯥꯎ ꯑꯩꯈꯣꯏꯅ ꯅꯣꯏ ꯂꯝ ꯁꯤꯀꯤ ꯃꯨꯟꯈꯤꯐꯥꯎ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯒꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯨꯒ ꯀꯔꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯀꯥꯏꯅ ꯅꯣꯏ ꯅꯁꯥꯒꯤ ꯅꯣꯏ ꯃꯦꯗꯥꯝ ꯕ꯭ꯔꯤꯟꯗꯥꯅ ꯐꯥꯎ ꯍꯥꯏꯔꯤꯅꯦ ꯅꯣꯏ ꯍꯨꯏꯊꯣꯛꯒꯤ ꯕ꯭ꯔꯦꯟꯗꯣ ꯑꯗꯨꯅꯅꯦ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯍꯦꯠ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯍꯦꯠ ꯑꯣꯏꯔꯒ ꯂꯂꯣꯟꯕꯁꯨ ꯅꯣꯏꯅ ꯗ꯭ꯔꯛ ꯂꯂꯣꯜꯂꯒ ꯑꯩꯈꯣꯏꯗꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯀꯧꯏ ꯅꯃꯥꯏꯗꯤ ꯀꯥꯏꯗ꯭ꯔꯦ ꯏꯕꯦꯝ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯅꯣꯏꯅ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯩꯅꯤꯅꯦ ꯑꯗꯨꯗꯨꯒ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯒ ꯃꯤꯆꯝ ꯃꯌꯥꯝ ruining the lives of many people killing innocent life ꯑꯗꯨꯗ ꯂꯂꯣꯟꯕꯗꯤ ꯑꯩꯈꯣꯏꯅ ꯌꯨ ꯊꯣꯡꯉꯤꯕ ꯅꯣꯏꯅꯗꯤ ꯃꯤꯗꯤ ꯍꯥꯠꯇꯦꯍꯦ 이베마 ꯂꯂꯣꯜꯂꯤꯕ ꯅꯣꯏꯗꯨꯒꯅꯦ ꯅꯣꯏ ꯅꯔꯝꯗꯨꯗꯅꯦ ꯅꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯗꯨꯗꯅꯦ ꯌꯨ ꯌꯣꯜꯂꯒ ꯀꯔꯕꯥꯔ ꯇꯧꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯗ꯭ꯔꯛꯁ ꯂꯂꯣꯜꯂꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯍꯥꯟꯅ ꯊꯤꯡꯒꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅꯗꯤ ꯃꯤꯉꯣꯟꯗ ꯄꯤꯖꯗꯤꯌꯦ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯆꯥꯎ ꯅꯣꯏꯗ ꯁꯦ ꯅꯣꯏꯗꯤ ꯁꯤ ꯆꯥꯎꯑꯣꯅ ꯄꯥꯄꯤꯗꯣ ꯄꯤꯖꯗꯤꯌꯦ ꯑꯩꯈꯣꯏꯗꯗꯤ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯂꯂꯣꯜꯂꯒ ꯆꯥꯔ ꯁꯤꯔ ꯅꯣꯏꯅꯅꯦ ꯈꯪꯕ꯭ꯔꯥ ꯁꯛꯇꯥꯅꯤꯅ ꯑꯗꯨꯗꯒꯤ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯀꯥꯏꯅ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯅꯦ ꯅꯣꯏ ꯅꯁꯥꯗꯅ ꯅꯣꯏ ꯏꯝꯐꯥꯜꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟꯁꯨꯅꯤ ꯈꯪꯕ꯭ꯔꯥ ꯅꯣꯏꯒꯤ ꯏꯃꯥ ꯃꯥꯔꯀꯦꯠ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯃꯅꯝ ꯌꯥꯝ ꯊꯤꯕ ꯑꯗꯨꯅ ꯂꯝꯂꯣꯡ ꯔꯤꯚꯔꯗ ꯆꯦꯜꯂꯤꯕ ꯑꯗꯨꯗꯨꯒ ꯅꯝꯕꯨꯜ ꯔꯤꯚꯔ ꯀꯧꯏꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯅꯁꯥꯒꯤ ꯇꯨꯔꯦꯟꯗꯣ ꯍꯥꯟꯅ ꯌꯦꯡꯊꯣꯛ ꯈꯪꯕ꯭ꯔꯥ ꯗꯨꯅꯤꯌꯥꯒꯤ ꯖꯕ꯭ꯔꯥ ꯑꯃꯣꯠ ꯑꯀꯥꯏꯗꯣ ꯅꯥꯊꯤꯕꯣꯡꯅꯤ ꯀꯥꯏꯅ ꯌꯣꯡꯆꯥꯛ ꯃꯔꯨꯗꯨꯗ ꯀꯤꯠ ꯅꯝꯁꯜꯂꯒ ꯅꯣꯏ ꯅꯥꯊꯤꯕꯣꯡꯗꯨꯒꯤ ꯊꯣꯛꯂꯛꯏꯕ ꯃꯅꯝ ꯃꯌꯥꯝꯗꯨꯗ ꯁꯣꯔ ꯍꯣꯟ ꯉꯝꯗ꯭ꯔꯦ ꯏꯝꯐꯥꯜ ꯃꯅꯨꯡꯗꯨꯗ ꯈꯪꯕ꯭ꯔꯥ ꯃꯅꯝꯅꯦ ꯁꯟꯊꯤ ꯀꯔꯤ ꯄ꯭ꯂꯥꯁꯇꯤꯛ ꯗꯨꯅꯤꯌꯥꯒꯤ ꯖꯕ꯭ꯔꯥ ꯈꯨꯗꯤꯡ ꯍꯨꯟꯗꯣꯛꯐꯝ ꯅꯣꯏꯒꯤ ꯇꯨꯔꯦꯟꯗꯨꯗ ꯃꯨꯁꯤꯟ ꯁꯣꯛꯄ ꯂꯥꯏꯔꯤ ꯌꯦꯡꯐꯥꯎ ꯇꯨꯀꯨꯠꯆꯕ ꯏꯁꯤꯡ ꯃꯌꯥꯝꯗꯣ ꯅꯣꯏꯅ ꯊꯝꯃꯒ ꯑꯗꯨꯗꯨꯗ ꯃꯨꯁꯤꯟ ꯏꯃꯣꯠ ꯊꯝꯃꯒ ꯑꯗꯨꯗ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯂꯩꯇꯦ ꯅꯣꯏ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯂꯩꯇꯦ ꯑꯩꯈꯣꯏ ꯇꯥꯏꯅꯤꯔꯣ ꯅꯪꯒꯤꯗꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯤꯔꯕ ꯅꯣꯏꯒꯤ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯂꯩꯇꯕ ꯃꯔꯝꯗꯣ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯑꯔꯩꯕ ꯏꯁꯤꯡꯗꯨꯗ ꯆꯃꯣꯠꯅ ꯁꯤꯖꯤꯟꯅꯕꯒꯤ ꯈꯪꯕ꯭ꯔꯥ ꯑꯌꯨꯛ ꯂꯨꯏꯌꯦ ꯀꯥꯏꯅ ꯅꯣꯏꯒꯤ ꯌꯨꯝ ꯌꯦꯅꯈꯥ ꯃꯌꯥꯝꯅꯤꯅꯦ ꯇꯨꯔꯦꯟ ꯃꯌꯥꯝ ꯅꯣꯏ ꯅꯂꯥ ꯃꯌꯥꯝꯅꯤꯅ ꯏꯃꯣꯠ ꯍꯦꯡꯗꯅ ꯑꯗꯨꯏ ꯃꯅꯥꯛꯇ ꯅꯣꯏ ꯆꯥꯛ ꯆꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯂꯨꯈꯥꯛꯀꯣꯝ ꯃꯅꯥꯛꯇ ꯅꯣꯏ ꯆꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏꯗꯨꯕꯨ ꯁꯛꯇꯥꯅꯤ ꯀꯥꯏꯅ ꯑꯗꯨꯒꯗꯤ ꯌꯦꯡꯉꯣ ꯏꯕꯦꯝꯃ ꯅꯣꯏꯅ ꯊꯣꯛꯂꯛꯏꯕꯗꯣ ꯑꯩꯈꯣꯏꯅ ꯎ ꯋꯥ ꯌꯥꯟꯊꯠꯂꯤꯅꯤꯅ ꯒ꯭ꯂꯣꯕal ꯍꯣꯠꯁꯄꯣꯠ ꯀ꯭ꯂꯥꯏꯃꯦꯠ ꯍꯣꯠꯁꯄꯣꯠ ꯑꯗꯨ ꯑꯗꯥꯗ ꯍꯥꯏꯔꯤꯗꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯎ ꯋꯥ ꯌꯥꯟꯊꯠꯂꯒ ꯇꯧꯏ ꯑꯗꯨꯒꯗꯤ ꯅꯣꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯩꯅ ꯅꯣꯏꯅ ꯂꯣꯏꯅ
ทุกไงนี่อะดุมเต่าอะดุกันเนี่ยน้อยน่ะเต่าหรือไม่ยาม air pollution ไม่ยามอะดุกันเนี่ยน้อยเต่าหรือไม่ยามดอไอ้ไฮเราอุระน้อยน่ะเต่าหรือไม่ยามดอ water pollution number 1 number 2 the soil pollution number 3 the higher air pollution number 4 the higher จะกระดิ่งให้ฟังบ่น้อยน่ะเต่าหรือดอ noise pollution สมมุติเต่าอีบ่น้อยเนี่ยนะน้อยเกี่ยว pollution ไม่ยามน่ารำดำดอหาในยงข้างบ่น้อยอินผ่านมานุ่งดหันแต่เสียมดอโอ้ตายบังปันมาพัมอะแต่เชียนบ่ก็เสียมดอช็อกตอนก็เนี่ยน้อยน่ะพัมเด้end fossil fuel นะกุยลาว fossil fuel end ตาวใจน้อยน้ำไม่มาทูตาวไปยังการจะตรงอยู่ละฮะการจะตรงมีหรือน้อยดีเบี้ยมันข้างบนการจะกุยตรงfossil fuel end fossil fuel กันนะช็อกต่ออันนี้เนี่ยfriend line ได้อิหร่านเลยแต่เนี่ยคุยเนี่ยว่าอะไรอ๋อนาราเลยแต่ว่าน้อยดีพัฒนาเหตุนาราเลยแต่น้อยนะใครน้อยคุยรำได้คุยเรียนได้ละชีโดเอติกตัวละก็ชีดีนาราเลยแต่น้อยดีน้อยน่ะชีดีมันพัมโดกุกิเลนเดนี่ข้างบนน้อยน่ะละอะไรชีดีไปโดข้างบนชิงฮุรันบากลักแต่นะน้อยน่ะชิงฮุรันบาลากะโอ้อะดูกันเนี่ยมิสเตอร์บิเรนซิงบิเรนสักทูนั่งสุดาเราก็ไอ้คุยเจ้ข้างบนบิเรนสักทูนั่งสุดาเรามุก็นั่งน่ะให้โดไอ้คุยเจ้deforestation อูวายันทัดลีกับทัดลีอะดูน้อยน้ำไม่มาทูโตไปน้อยอูวาฮุรันมาไล่ระบะฮะเขาตักแต่น้อยนะเขาตักแต่ละกันน้อยนะอูวาฮุรันบลาอีโดอะดูน้อยดีอูวาไม่ยันทัดเรแห่น้อยดีน้อยน่ะชากีน้อยกีอิมพานมานุ่งเดอูวาทากีขันเดนะมีกีอะไรแบบโดฮุรันกีละละกันจังนะน้อยน่ะคุยเสอูวายันทัดเลยนะมารันชีเนี่ยตัวดิเสฮะช็อกตาช็อกทูไม่ยาม